Hello everyone, ngasidi kobi leise thongbagi video chagi me meeting taminasi kobi leise thongno bidongta mayan singje sida lere ko tilho masung macha ma aina kupna soire sigi che moro ate kuna angang udo aduduni ko ai limda pandani hajik kobi leise thongno bidongta hangam thause yamda bida tablespoon amma tangkhai mutang ni ko sije sahalani ningthina saram tungda moro ate pana angang udo thadarani aduga tilho kupna soi khibda adu haplaga tilho sidagi manam nukchi thadar ko matamda adu phobu ngorani kadi ka handa bida ko aduga ngasai choi khiba kobi leido aduga makho asangba situ yaure ko si singje hapchilaga chawrakna minute ani gumba ngorani minute ani gumba gas ki flame de medium da thamlaga ngor matungda alu tangkhai amtang aina khara para na soiraga hape ko alu se haplaga atopa minute ani amaga amok gas ki flame de medium da thamlaga ngor matungda khum hangdoklani aduga yamda bida ising khajik tang haple ko aduga amok makhadang olaga makhung khumlaga amok gas ki flame de medium da thamlaga amok thonglani adum kobi leise khajik pathare eko do mundri mase ko aduna adum makhung khumjilaga ha khoi ngobo darkar tari habdi ainu hujik hakhiba ising do kangba matam da adu khobo ngaudoini bako hujik marak sida aina khamen sinba amatang khai haplani ko khara chawbo khamen sinba do adudini bako aduga khamen sinba si hapla matung da makhung khumjilaga khamen sinba sina patharak ba ngasa aina kitang hakhiba ising do aduduna kangsilak matam khobo ngaurani sise ngari ni hapna bako ngari se aina minute tara ising da tingthoklaga thamlabane ba aduga moro atek pa angang ba ama hapne ko aduga hujiki ngari aina ising da tingthoklaba ngari si jo haplaga ngari sina patharak ko matam mulak matam da adu khobo ngaudoini bako ado ngari si hujik aina khanbida mule aduga hapkiba ising du su adum phajana kangle ko do ising di khajitang di watli kangdawa aduna pura kangla matungda aina hujik insang siga janaba changda mahi haplani mahi hapna matungda hena mahau leina udakta sing masung macha amtang yam kupna soiraga hape ko aduga makhum khumjilaga hak sawalani ngahak sawla matungda janaba changda thum haplaga makhum khumjilaga mahi sikara lange menina khara kangba matamda adu khobo sawandoini ko hujik insang sigi mahi se khara di kangsilamle ko do kobi lei sisu phajana mulle aina khanbada adu alu sisu mulle adu di insang si loisinba yarani ado hujik hena mahau leina udakta ina phadigom atek pase khara hapani aduga insang sisu khara kangsinaba chawrakna minute amma tangkhai gumba makhum hangdoklaga sum sawhalani ko sumaina minute amma makhai gumba makhum hangdoklaga sawhalaba matungda insang ji mahi se sab chare kangsoi gi mongda thongbani na dum insang je mahi dum khara langhandoine bako ado am hena langsu ka chu haute dana ko aduna sigi changsi yare magi mahi changse adu de gas muthatle ado sumaina lokthara matungda ate ko phadi gong khara mong chai chile sigi jam chamba kugi nga ya besu yaw de bide yam samna thongba ko bile ki mathel se thongbo lormina ai video singa sigi dim tang se de lusin jarage eng video singbu thagat chari